mayam ahanumaktada ikoknona kurumjari amadi taram noksari pothaminasi khangminasi channel sina Chahigi Oiba Rashifal Chahi khudingi khudol tamjabagum ngasisu nomunini khajitang thengjakiba taragasu ngasi yai faraba numit sagol sen numit January gi tang taruk numit asigda soida namaki miyamda khudol tamjarage and haijakibado ngasi miyamda khudol tamjarage English singaniga kunithoi Chahi sigi Oiba Rashifal miyamda khudol tamjarage Chahi sida kari kari fall leiri amadi kari kari afaba fataba fall leiri habado khajitang miyamda khangmin hubugi tanjado lominasi aduga Chahi sigi Rashifal sida mipung khudimak loinamak chanani habide leite khara sorakna kaman noina leigadaba Chahi sigi Oiba Rashi dugi kari kari fall leiri habado miyamda khudol tamjarakadabadi loinana chayol khudingi nomaijing nimit khudingi thamjariba chayol gi Rashifal adusu lepanaida damak khudol tamjarakani loinana makhatana Chahi sigi Oiba khangminabu yaba kari kari lei haibada sem sajanabagi damak hojik miyamda thajanabagi damak sem sajariba topic sing khara lokusarage miyamda thamjaramge Chahi sigi oina tatnaba numit sing thasi maike sing kari kari leri loinana Chahi sida low tabagi afaba numit sing I khudeng leiba thaban sing loinana jatra gi afaba phattaba sorge matung ina jatra leri kari kari afaba pungpham sing leri loinana yumsarol da yumpham amadi yumsarol kayat sing gi matangda mahuksa khrasu thamjakre aduba lemhoriba khrasu dumak thamjarakhigani aduga Chahi sida koina sahidaba polam sing habidi masidi Chahi gi oina oidre Chahi sikaki oidre matam khudimaki oina leigadabani habidi thaban gi matung ina sahidaba polam sing masi ai hana thamjadri hariba topic asisu kari kari polam sing sahidaba thaban gi matung ina leibage habido mamangaida satnaram sing aduso dumak thamjarakke loinana yummingkol khoi sabagi matangsu sithajawba khara dumak thamjarake aduga maru oina kaida phaw hijinba afaba numit sing thamjarake aduga Chahi sigi oina Chahi sida pokpu numit sing haiba tare English singani koni thoi sida karam numit sing da pokpu taragadi kari kari fall lei haibadusu thamjarake sumna towan ba topic ke ama thamjaraknabagi damak sem sajari loinana atop mayamna thambirakiba khanbirakiba request tobirakiba topic kaya aduso thamjaraknabagi damak sem saba punamak loijarabani khudol tamjarage ngasigi oina Chahi sida habidi English singani ga kunithoi Chahi sigi oiba Rashifal khudol tamjage taminasiko Foredudi Chahi English singaniga kunithoi Chahi sigi oiba Rashifal khudol tamjarage adubo aikoina chayol gi Rashifal da thamjabagum mes Rashifal dagi hojare haraga mathang manaw naina laaga aroibida min Rashifal khudol tamjaba adugumna ngasigi Chahi gi Rashifal asisu adumak khudol tamjage ahan sidi mes Rashifal da Chahi sida kari kari fall piri habado khajitang tentakna thamjage Mes Rashifal gi oina isagi mahimasing saukhatpa piba matam oiri marup mapangi mateng phangjabasu pigani miyamgi thabak tawbada mai pakpu matam oigani marup mapanga loinaduna arapa mafamda thabak thorom kaya pangthokpada kanaba oisu oithak phangsaba pigani lalonitik tawbada isada kanasaba matam oigani aduga karisu natabada miga muknaba ningai sangdanaba kharadi namak layrakpa yawgani marakta amamba thengmada sathokda Chahi siguna Chahi horokpa amasung Chahi loisilakpa matamda khara section ba fagani mina laina yengba Chahi tagani haibadi mina amasung laina kharadi yengsinba Chahi tai haibani lantum aru apan anoba mansang phangjaba matam oigani imung manung pukning manana hingba matam oigani isada khanghoduna arapa mafamdagi yaifaba nungaiba paw taba matam
ꯑꯣꯏꯔꯤ ꯄꯨꯛꯅꯤꯡ ꯍꯛꯆꯥꯡꯗꯤ ꯈꯔ ꯅꯨꯡꯉꯥꯏꯒꯟꯗꯦ ꯃꯔꯨꯞ ꯃꯄꯥꯡꯗꯤ ꯍꯦꯟꯒꯠꯆꯕ ꯃꯇꯝ ꯑꯣꯏꯒꯅꯤ ꯂꯣꯏꯅꯅ ꯂꯟ ꯊꯨꯝ ꯇꯨꯡꯁꯤꯟꯖꯕ ꯉꯝꯖꯩ ꯍꯣꯠꯅꯖꯕꯗ ꯀꯥꯟꯅꯖꯕ ꯆꯍꯤ ꯑꯗꯨꯃꯛ ꯑꯣꯏꯒꯗꯧꯔꯤ ꯑꯗꯨꯒ ꯆꯍꯤꯁꯤꯒꯤ ꯑꯣꯏꯅ ꯄꯥꯈꯪ ꯂꯩꯁꯥꯕꯤꯒꯤꯗꯤ ꯑꯐꯕ ꯄꯨꯛꯅꯤꯡ ꯆꯦꯠꯄ ꯄꯤꯔꯤ ꯃꯍꯩꯔꯣꯏꯁꯤꯡꯒꯤꯗꯤ ꯃꯥꯏ ꯄꯥꯛꯆꯕ ꯄꯤꯔꯤ ꯑꯁꯨꯝꯅ ꯑꯅꯤꯁꯨꯕꯗ ꯕ꯭ꯔꯤꯖ ꯔꯥꯁꯤꯐꯣꯜ ꯆꯍꯤꯁꯤꯒꯤ ꯀꯔꯤ ꯐꯣꯜ ꯂꯩꯔꯤ ꯍꯥꯏꯕꯗꯨ ꯈꯨꯗꯣꯜ ꯇꯝꯖꯔꯛꯀꯦ ꯀꯔꯤꯁꯨ ꯅꯠꯇꯕꯗ ꯏꯁꯥꯗ ꯅꯤꯡꯉꯝꯗꯕ ꯑꯃꯗꯤ ꯑꯁꯥꯎꯕꯒ ꯂꯣꯏꯅꯅ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯄꯦꯟꯗꯕ ꯂꯩꯒꯅꯤ ꯆꯍꯤ ꯍꯧꯔꯛꯄ ꯃꯇꯝꯗ ꯑꯗꯨꯒ ꯏꯁꯥꯒꯤ ꯃꯍꯩ ꯃꯁꯤꯡꯗ ꯃꯥꯏ ꯄꯥꯛꯄ ꯄꯤꯕ ꯃꯇꯝ ꯑꯣꯏꯔꯤ ꯏꯁꯥꯒꯤ ꯊꯕꯛ ꯊꯧꯔꯝꯗ ꯃꯔꯨꯞ ꯃꯄꯥꯡꯁꯤꯡꯒꯤ ꯃꯇꯦꯡ ꯐꯪꯖꯕ ꯆꯍꯤꯅꯤ ꯃꯤꯌꯥꯝꯒ ꯄꯨꯟꯗꯨꯅ ꯊꯕꯛ ꯊꯧꯔꯝ ꯇꯧꯕꯗ ꯊꯧꯔꯝ ꯃꯍꯩ ꯌꯥꯟꯕ ꯃꯇꯝ ꯑꯣꯏꯒꯗꯧꯔꯤ ꯑꯔꯥꯞꯄ ꯃꯐꯝꯗ ꯆꯠꯇꯨꯅ ꯂꯂꯣꯟ ꯏꯇꯤꯛ ꯇꯧꯕꯗ ꯀꯥꯟꯅꯐꯝ ꯈꯪꯗꯕ ꯃꯇꯝ ꯑꯣꯏꯒꯗꯧꯔꯤ ꯆꯍꯤ ꯍꯧꯔꯛꯄꯗ ꯈꯪꯍꯧꯗꯅ ꯏꯁꯥꯗ ꯊꯧꯗꯣꯛ ꯋꯥꯊꯣꯛ ꯅꯥꯏꯕ ꯆꯍꯤ ꯃꯇꯥꯡꯅꯤ ꯍꯥꯏꯔꯤꯕꯁꯤꯁꯨ ꯔꯥꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯄꯤꯕ ꯃꯇꯝ ꯑꯣꯏꯒꯅꯤ ꯏꯊꯛ ꯊꯣꯡꯕꯅ ꯆꯥꯟꯕꯤꯕ ꯆꯍꯤꯁꯨ ꯆꯍꯤ ꯃꯇꯥꯡꯗ ꯔꯥꯁꯤꯐꯜꯅ ꯄꯤꯔꯤ ꯑꯗꯨꯒ ꯏꯃꯨꯡ ꯃꯅꯨꯡ ꯑꯃꯠꯇ ꯑꯣꯏꯕꯅ ꯄꯨꯛꯆꯦꯜ ꯇꯤꯡꯒꯅꯤ ꯂꯟ ꯊꯨꯝ ꯑꯔꯨ ꯑꯄꯥꯟ ꯐꯪꯖꯕ ꯆꯍꯤ ꯐꯜ ꯆꯍꯤ ꯃꯇꯥꯡ ꯑꯣꯏꯒꯗꯧꯔꯤ ꯑꯗꯨꯒ ꯋꯥꯈꯜ ꯀꯣꯛ ꯅꯨꯡꯉꯥꯏꯇꯕ ꯑꯁꯣꯛ ꯑꯄꯟ ꯂꯩꯒꯟꯕ ꯄꯤꯔꯤ ꯃꯁꯤ ꯃꯌꯥ ꯊꯧꯕꯅ ꯌꯦꯡꯊꯤꯕ ꯄꯤꯔꯤ ꯁꯦꯜ ꯊꯨꯝꯗꯤ ꯂꯦꯞꯁꯤꯟꯖꯕ ꯉꯝꯖꯩ ꯍꯛꯆꯥꯡꯗꯤ ꯅꯨꯡꯉꯥꯏꯒꯟꯗꯦ ꯑꯗꯨꯒ ꯄꯥꯈꯪ ꯂꯩꯁꯥꯕꯤꯒꯤꯗꯤ ꯆꯌꯦꯠꯅꯩ ꯃꯍꯩꯔꯣꯏꯁꯤꯡꯒꯤꯗꯤ ꯑꯐꯕ ꯆꯍꯤ ꯃꯇꯥꯡ ꯑꯣꯏ ꯑꯁꯨꯝꯅ ꯑꯍꯨꯝꯁꯨꯕꯗ ꯈꯨꯗꯣꯜ ꯇꯝꯖꯒꯦ ꯃꯤꯊꯨꯟ ꯔꯥꯁꯤꯐꯣꯜꯒꯤ ꯑꯣꯏꯅ ꯆꯍꯤꯁꯤꯗ ꯀꯔꯤ ꯐꯣꯜ ꯄꯤꯔꯤ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯏꯁꯥꯒꯤ ꯃꯍꯩ ꯃꯁꯤꯡꯗ ꯅꯤꯡꯕ ꯊꯨꯡꯗꯕ ꯃꯇꯝ ꯑꯣꯏꯒꯗꯧꯔꯤ ꯈꯪꯍꯧꯗꯅ ꯊꯧꯗꯣꯛ ꯅꯥꯏꯕ ꯃꯇꯝꯅꯤ ꯏꯁꯥꯒꯤ ꯊꯕꯛ ꯊꯧꯔꯝꯗ ꯏꯊꯛ ꯊꯣꯡꯕꯒꯤ ꯃꯇꯦꯡ ꯐꯪꯖꯕ ꯄꯤꯔꯤ ꯂꯂꯣꯟ ꯏꯇꯤꯛ ꯃꯤꯒ ꯄꯨꯟꯗꯨꯅ ꯄꯥꯡꯊꯣꯛꯄꯗ ꯀꯥꯟꯅꯐꯝ ꯏꯈꯪ ꯈꯪꯗꯕ ꯃꯇꯝꯁꯨ ꯑꯣꯏꯒꯗꯧꯔꯤ ꯂꯟ ꯊꯨꯝ ꯑꯔꯨ ꯑꯄꯥꯟꯗ ꯇꯥꯏꯅꯕ ꯆꯍꯤꯅꯤ ꯀꯔꯤꯁꯨ ꯅꯠꯇꯕꯗ ꯋꯥꯊꯩ ꯄꯤꯔꯤ ꯑꯗꯨꯒ ꯏꯁꯥꯒꯤ ꯄꯣꯛꯄꯒꯤ ꯅꯈꯠꯇ꯭ꯔꯒꯤ ꯍꯥꯏꯕꯗꯤ ꯊꯋꯥꯏꯃꯤꯆꯥꯛꯇꯤ ꯑꯆꯪꯕꯅꯤ ꯃꯤꯅ ꯂꯥꯛꯆꯕ ꯌꯥꯗꯕ ꯃꯄꯣꯛꯀꯤ ꯔꯥꯁꯤꯗ ꯄꯤꯔꯤ ꯏꯁꯥꯒꯤ ꯆꯍꯤ ꯃꯇꯥꯡ ꯈꯪꯍꯧꯗꯅ ꯃꯤꯔꯝꯒꯤ ꯃꯇꯦꯡ ꯐꯪꯖꯕꯁꯨ ꯄꯤꯔꯤ ꯑꯗꯨꯒ ꯏꯃꯨꯡ ꯃꯅꯨꯡ ꯂꯟ ꯊꯨꯝꯒꯤꯗ ꯇꯥꯏꯅꯕ ꯆꯍꯤ ꯃꯇꯥꯡ ꯑꯣꯏꯒꯗꯧꯔꯤ ꯁꯤꯇꯁꯨ ꯅꯠꯇꯅ ꯃꯤꯒꯤ ꯃꯤꯠꯌꯦꯡ ꯆꯪꯕ ꯌꯦꯛꯅꯕ ꯆꯥꯎꯈꯠꯄ खर थिंथब पीगनी होटनबद इकान कानदब मतमनी लन थुम सत्पगा लाकपगा हिदानरी लोइना लोइना पाखंग लेसाबी सिंगी ओइनदी पुकनिंग तिनदे महिरोय सिंगी ओइनदी खुरौ थांग सही ओइगदरे मथंग लौखसगे कर्कट कर्कट राशि फॉल की ओइना सही सिदा पीरिब फॉल असि इसागी अफबा अहेनबा तौजबदा मरुप मपांगी मतेंग फंगजबा राशिना सही मतंग द पीरी मिरम द लाइरिक लाइसु तंबा अफबा अहेनबसु पीब मतम ओइरी मरुप मपांग याम सहीनी खंगौदना इसादा इथक थोंबगी मतेंगदगी अफबा पौताक ताबा मतम पीरी इसागी थबक थोरमदा महैफल फंगजबा मतम पीरी इमुंग मनुंग पुक्सेल तिंगनी अमम मथेंग सथोक सचिन तौबदा खरादि सेक्शन बियो अकाउबदगी अमांगता नाइबसु पीरी मिरम द थबक थौदा तौजबदा अफबा फोल लेबा सही मतंग ओइगदरे अदुगा हारिबा मतम सिमक्तदा हाइबदी सही सिमक्तदा अफबा फत्तबा यानदुना लेबा मतम ओइगदरे सही सिगे लोरमदायदा यिंगथिबा यामगनी सेक्शन बियो होन जमनगी महिदी फंगजबा पीरी लनथुम लेपसिनजबा खरा खरा ngamjagani aduga pakhang leisabi singi oinadi warauna nungsinai mahiroi singi oinadi migi matengna kanajaba phangjaba sahi matang oigadori mathangda lokusage singha rasi folgi oina sahi sta piriba fol isagi mahi masingda marup mapangi mateng phangjaba matam oigadori arapa mapamdagi mahi masingda afaba ahenba paw taba matam su oiri miyamgi thabak thoromda ahenba mateng phangjaba rasi falna piri
ꯈꯪꯍꯧꯗꯅ ꯊꯣꯛꯄ ꯊꯧꯗꯣꯛꯅ ꯋꯥꯈꯜ ꯄꯨꯛꯅꯤꯡ ꯂꯥꯡꯇꯛꯅꯕ ꯈꯔꯁꯨ ꯆꯍꯤꯁꯤꯅ ꯄꯤꯔꯤ꯫ ꯃꯔꯨꯞ ꯃꯄꯥꯡꯒ ꯄꯨꯟꯗꯨꯅ ꯊꯕꯛ ꯊꯧꯔꯝ ꯇꯧꯕꯗ ꯑꯣꯏꯖ ꯑꯣꯏꯊꯛ ꯀꯥꯟꯅꯕ ꯐꯪꯖꯕ ꯃꯇꯝꯁꯨ ꯑꯣꯏꯔꯤ꯫ ꯊꯕꯛ ꯊꯧꯔꯝ ꯇꯧꯕꯗ ꯀꯥꯟꯅꯖꯕ ꯔꯥꯁꯤꯐꯜꯅ ꯄꯤꯒꯅꯤ꯫ ꯏꯃꯨꯡ ꯃꯅꯨꯡ ꯄꯨꯛꯅꯤꯡ ꯂꯩꯇꯥꯒꯅꯤ꯫ ꯆꯠꯊꯣꯛ ꯆꯠꯁꯤꯟꯗ ꯇꯨꯡ ꯃꯥꯡ ꯌꯦꯡꯗꯨꯅ ꯆꯦꯛꯁꯤꯟꯕ ꯐꯩ꯫ ꯑꯐꯕ ꯐꯠꯇꯕ ꯌꯥꯅꯗꯨꯅ ꯂꯩꯕ ꯃꯇꯝꯅꯤ꯫ ꯈꯪꯍꯧꯗꯅ ꯑꯃꯥꯡ ꯑꯇꯥ ꯅꯥꯏꯕꯁꯨ ꯔꯥꯁꯤꯐꯜꯅ ꯄꯤꯔꯤ ꯆꯍꯤ ꯃꯇꯥꯡꯒꯤ ꯃꯇꯨꯡ ꯏꯟꯅ꯫ ꯑꯗꯨꯒ ꯊꯧꯅꯥ ꯂꯩꯖꯕ ꯍꯣꯠꯅꯖꯕꯗ ꯀꯥꯟꯅꯖꯕꯗꯤ ꯄꯤꯒꯅꯤ꯫ ꯌꯦꯛꯅꯕ ꯆꯥꯎꯈꯠꯄ ꯃꯇꯝꯅꯤ, ꯍꯥꯏꯕꯗꯤ ꯌꯦꯛꯅꯕ ꯃꯁꯤꯡ ꯌꯥꯝꯈꯠꯂꯛꯄ ꯃꯇꯝꯅꯤ꯫ ꯃꯆꯥꯛ ꯃꯔꯟꯗꯤ ꯂꯦꯞꯁꯤꯟꯖꯕ ꯉꯝꯖꯕ ꯆꯍꯤꯅꯤ꯫ ꯄꯥꯈꯪ ꯂꯩꯁꯥꯕꯤꯁꯤꯡꯒꯤꯗꯤ ꯌꯥꯝꯅ ꯅꯨꯡꯁꯤ ꯆꯥꯟꯅꯖꯒꯅꯤ꯫ ꯃꯍꯩꯔꯣꯏꯁꯤꯡꯒꯤ ꯑꯣꯏꯅꯗꯤ ꯍꯣꯠꯅꯖꯕ ꯑꯈꯥꯡ ꯀꯟꯕ ꯄꯤꯔꯤ꯫ ꯃꯊꯪꯗ ꯂꯧꯈꯠꯆꯒꯦ ꯀꯟꯌꯥ꯫ ꯀꯟꯌꯥ ꯔꯥశꯤꯒꯤ ꯑꯣꯏꯅ ꯆꯍꯤꯁꯤꯗ ꯄꯤꯔꯤꯕ ꯐꯣꯜ ꯑꯁꯤ ꯃꯔꯨꯑꯣꯏꯅ ꯃꯁꯥꯒꯤ ꯆꯍꯤ ꯃꯇꯥꯡꯗ ꯃꯍꯩ ꯃꯁꯤꯡꯗ ꯅꯤꯡꯕ ꯊꯨꯡꯗꯕ ꯈꯔꯗꯤ ꯂꯩꯒꯅꯤ꯫ ꯏꯊꯛ ꯊꯣꯡꯕ ꯃꯤꯗꯒꯤ ꯃꯇꯦꯡ ꯐꯪꯖꯕ ꯃꯇꯝꯁꯨ ꯑꯣꯏꯔꯤ꯫ ꯏꯈꯪ ꯈꯪꯍꯧꯗꯅ ꯃꯔꯨꯞ ꯃꯄꯥꯡꯒꯤ ꯃꯔꯝꯗꯒꯤ ꯏꯀꯥꯏꯕ ꯅꯪꯕꯁꯨ ꯄꯤꯔꯤ꯫ ꯈꯔ ꯆꯦꯛꯁꯤꯟꯕꯤꯌꯨ꯫ ꯑꯀꯥꯎꯕꯗꯒꯤ ꯑꯃꯥꯡ ꯑꯇꯥ ꯅꯥꯏꯕꯁꯨ ꯆꯍꯤ ꯃꯇꯥꯡ ꯔꯥꯁꯤꯅ ꯄꯤꯔꯤ꯫ ꯃꯔꯨꯞ ꯃꯄꯥꯡꯒ ꯄꯨꯟꯅ ꯊꯕꯛ ꯊꯧꯔꯝ ꯀꯌా ꯄꯥꯡꯕꯗ ꯀꯥꯟꯅꯐꯝ ꯏꯈꯪ ꯈꯪꯗꯕ ꯃꯇꯝꯁꯨ ꯑꯣꯏꯔꯤ꯫ ꯂꯧ ꯏꯪꯈꯣꯜ ꯑꯔꯨ ꯑꯄꯥꯟ ꯃꯥꯜ ꯆꯥꯡꯗ ꯇꯥꯏꯅꯕ ꯆꯍꯤ ꯃꯇꯥꯡ ꯔꯥꯁꯤꯐꯜꯅ ꯄꯤꯔꯤ꯫ ꯑꯗꯨꯒ ꯍꯣꯠꯅꯖꯕꯗ ꯏꯀꯥꯟ ꯀꯥꯟꯅꯗꯕ ꯆꯍꯤ ꯃꯇꯥꯡꯁꯦ ꯑꯗꯨꯃꯛ ꯂꯩꯒꯅꯤ꯫ ꯂꯟ ꯊꯨꯝ ꯇꯨꯡꯍꯧꯕ ꯏꯉꯝ ꯉꯝꯗꯕ ꯃꯇꯝꯅꯤ꯫ ꯄꯨꯛꯅꯤꯡ ꯋꯥꯈꯜ ꯁꯥꯟꯇꯤ ꯑꯣꯏꯖꯕ ꯂꯣꯏꯅ ꯂꯣꯏꯅꯅ ꯄꯥꯈꯪ ꯂꯩꯁꯥꯕꯤꯁꯤꯡꯒꯤ ꯑꯣꯏꯅꯗꯤ ꯏꯪꯅ ꯇꯞꯅ ꯍꯣꯠꯅꯖꯕ ꯆꯍꯤꯅꯤ꯫ ꯃꯍꯩꯔꯣꯏꯁꯤꯡꯒꯤ ꯑꯣꯏꯅꯗꯤ ꯑꯐꯕ ꯄꯤꯔꯤ꯫ ꯑꯁꯨꯝꯅ ꯇꯨꯂꯥ ꯔꯥꯁꯤ ꯐꯣꯜ ꯑꯃꯨꯛ ꯂꯧꯈꯠꯆꯒꯦ꯫ ꯇꯨꯂꯥ ꯔꯥꯁꯤ ꯐꯣꯜꯒꯤ ꯑꯣꯏꯅ ꯆꯍꯤꯁꯤꯗ ꯄꯤꯔꯤꯕ ꯐꯣꯜ ꯑꯁꯤ ꯃꯔꯨꯞ ꯃꯄꯥꯡ ꯁꯪꯒ ꯌꯥꯝꯕ ꯃꯇꯝꯅꯤ꯫ ꯈꯪꯍꯧꯗꯅ ꯃꯍꯩ ꯃꯁꯤꯡ ꯃꯤꯊꯣꯏ ꯃꯤꯍꯦꯟꯕ ꯔꯥꯁꯤ ꯐꯣꯜꯅ ꯏꯆꯥꯒꯤ ꯆꯍꯤ ꯃꯇꯥꯡꯗ ꯄꯤꯔꯤ꯫ ꯃꯔꯨꯞ ꯃꯄꯥꯡꯒ ꯄꯨꯟꯗꯨꯅ ꯊꯕꯛ ꯊꯅꯥ ꯇꯧꯕꯗ ꯃꯍꯩ ꯐꯜ ꯂꯩꯕ ꯃꯇꯝꯅꯤ꯫ ꯏꯈꯪ ꯈꯪꯍꯧꯗꯅ ꯏꯁꯥꯅ ꯇꯧꯔꯨꯕ ꯊꯕꯛ ꯊꯧꯔꯝꯗ ꯑꯐꯕ ꯀꯥꯟꯅꯕ ꯃꯇꯝ ꯄꯤꯔꯤ꯫ ꯂꯟ ꯊꯨꯝ ꯑꯔꯨ ꯑꯄꯥꯟ ꯐꯪꯖꯕ ꯃꯇꯝꯅꯤ꯫ ꯂꯣꯏꯅ ꯂꯣꯏꯅꯅ ꯃꯔꯨꯞ ꯃꯄꯥꯡꯅ ꯅꯨꯡꯁꯤ ꯆꯥꯟꯅꯕ ꯔꯥꯁꯤꯐꯜꯅ ꯄꯤꯔꯤ꯫ ꯈꯪꯍꯧꯗꯅ ꯏꯁꯥꯗ ꯋꯥꯊꯩ ꯄꯥꯟꯊꯩꯅꯕꯁꯨ ꯔꯥꯁꯤꯅ ꯆꯍꯤ ꯃꯇꯥꯡ ꯄꯤꯔꯤ꯫ ꯏꯃꯨꯡ ꯃꯅꯨꯡ ꯄꯨꯛꯆꯦꯜ ꯈꯣꯏꯖꯦꯜ ꯇꯤꯟꯅꯒꯅꯤ꯫ ꯑꯍꯤꯡ ꯑꯊꯦꯡꯕꯗ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯕꯗ ꯀꯌా ꯄꯥꯡꯗꯦ ꯑꯣꯏꯖꯕ ꯐꯪꯕꯁꯨ ꯄꯤꯔꯤ꯫ ꯄꯨꯛꯅꯤꯡ ꯋꯥꯈꯜ ꯁꯥꯟꯇꯤ ꯑꯣꯏꯖꯕ ꯂꯟ ꯊꯨꯝ ꯇꯨꯡꯁꯤꯟꯖꯕ ꯉꯝꯖꯕ ꯃꯇꯝꯅꯤ ꯆꯍꯤ ꯃꯇꯥꯡ ꯑꯁꯤꯗ꯫ ꯂꯣꯏꯅꯅ ꯆꯍꯤꯁꯤꯗ ꯃꯁꯤ ꯃꯌꯥ ꯊꯧꯕꯅ ꯌꯦꯡꯊꯤꯕ ꯈꯔ ꯂꯩꯒꯅꯤ꯫ ꯄꯥꯈꯪ ꯂꯩꯁꯥꯕꯤꯁꯤꯡꯒꯤꯗꯤ ꯄꯨꯛꯅꯤꯡ ꯇꯤꯟꯅꯖꯕ ꯃꯇꯝ ꯑꯣꯏꯒꯅꯤ꯫ ꯌꯥꯝꯅ ꯅꯨꯡꯁꯤꯅꯖꯕ ꯃꯇꯝꯅꯤ꯫ ꯃꯍꯩꯔꯣꯏꯁꯤꯡꯒꯤ ꯑꯣꯏꯅꯗꯤ ꯑꯐꯕ ꯑꯐꯥ ꯑꯄꯨꯟꯒꯨꯝꯅ ꯇꯧꯐꯝ ꯈꯪꯗꯕ ꯈꯔ ꯂꯩꯒꯅꯤ꯫ ꯃꯊꯪꯗ ꯂꯧꯈꯠꯆꯒꯦ ꯕ꯭ꯔꯤꯁꯤꯛ꯫ ꯕ꯭ꯔꯤꯁꯤꯛ ꯔꯥꯁꯤꯐꯜꯒꯤ ꯑꯣꯏꯅ ꯆꯍꯤꯁꯤꯗ ꯄꯤꯔꯤꯕ ꯐꯣꯜ ꯑꯁꯤ ꯏꯁꯥꯒꯤ ꯃꯍꯩ ꯃꯁꯤꯡꯗ ꯑꯍꯦꯟꯕ ꯑꯀꯥꯕ ꯔꯥꯁꯤꯐꯜ ꯆꯍꯤ ꯃꯇꯥꯡꯗ ꯄꯤꯔꯤ꯫ ꯏꯊꯛ ꯊꯣꯡꯕ ꯃꯇꯦꯡ ꯐꯪꯖꯕꯁꯤꯡꯁꯨ ꯈꯔ ꯂꯩꯒꯅꯤ꯫ ꯃꯤꯌꯥꯝꯒ ꯄꯨꯟꯅ ꯊꯕꯛ ꯇꯧꯕꯗ ꯃꯍꯩ ꯐꯜ ꯐꯪꯕ ꯃꯇꯝꯅꯤ꯫ ꯃꯤꯔꯝꯗ ꯊꯕꯛ ꯊꯧꯔꯝꯗ ꯇꯧꯕꯗ ꯀꯥꯟꯅꯖꯕ ꯐꯪꯖꯕ ꯔꯥꯁꯤꯐꯜꯅ ꯄꯤꯔꯤ꯫ ꯇꯤꯟꯅꯕ ꯃꯔꯨꯞ ꯃꯄꯥꯡ ꯌꯥꯝꯒꯅꯤ꯫ ꯃꯤꯡꯆꯠ ꯅꯥꯏꯕ ꯆꯍꯤꯅꯤ꯫ ꯄꯨꯟꯅ ꯃꯔꯨꯞ ꯃꯄꯥꯡꯒꯁꯨ ꯊꯕꯛ ꯊꯧꯔꯝ ꯇꯧꯖꯕꯗ ꯑꯐꯕ ꯐꯣꯜ ꯀꯌꯥ ꯆꯍꯤ ꯃꯇꯥꯡꯗ ꯔꯥꯁꯤꯐꯜꯅ ꯄꯤꯔꯤ꯫ ꯑꯔꯨ ꯑꯄꯥꯟ ꯂꯟ ꯊꯨꯝ ꯐꯪꯖꯕ ꯄꯤꯔꯤ꯫ ꯆꯠꯊꯣꯛ ꯆꯠꯁꯤꯟꯗ ꯆꯦꯛꯁꯤꯟꯕ ꯆꯍꯤ ꯃꯇꯥꯡꯅꯤ꯫ ꯄꯨꯛꯅꯤꯡ ꯋꯥꯈꯜ ꯂꯩꯇꯥꯗꯕ ꯀꯥꯎꯒꯟꯕ ꯃꯇꯝꯅꯤ꯫ ꯑꯁꯣꯛ ꯑꯄꯟ ꯂꯩꯒꯜꯂꯤ꯫ ꯆꯦꯛꯁꯤꯟꯕꯤꯌꯨ꯫ ꯂꯟ ꯊꯨꯝꯗꯤ ꯇꯨꯡꯁꯤꯟꯖꯕ ꯉꯝꯖꯕ ꯃꯇꯝꯅꯤ꯫ ꯄꯥꯈꯪ ꯂꯩꯁꯥꯕꯤꯁꯤꯡꯒꯤ ꯑꯣꯏꯅꯗꯤ ꯁꯥꯎꯒꯟꯕ ꯁꯥꯎꯅꯒꯗꯨꯅꯇ ꯂꯩꯕ ꯃꯇꯝ ꯑꯣꯏꯒꯗꯧꯔꯤ꯫ ꯃꯍꯩꯔꯣꯏꯁꯤꯡꯒꯤꯗꯤ ꯄꯥꯡꯗꯦ꯫ ꯃꯊꯪꯗ ꯂꯧꯈꯠꯆꯒꯦ ꯙꯅꯨ꯫ ꯙꯅꯨ ꯔꯥꯁꯤꯐꯜꯒꯤ ꯑꯣꯏꯅ ꯆꯍꯤꯁꯤꯗ ꯄꯤꯔꯤꯕ ꯐꯣꯜ ꯑꯁꯤ ꯏꯁꯥꯒꯤ ꯆꯍꯤ ꯃꯇꯥꯡꯗ ꯅꯤꯡꯕ ꯊꯨꯡꯖꯗꯕ ꯔꯥꯁꯤꯐꯜꯅ ꯄꯤꯔꯤ꯫ ꯃꯔꯨꯞ ꯃꯄꯥꯡꯒ ꯀꯔꯤꯁꯨ ꯅꯠꯇꯕꯗ ꯋꯥꯉꯥꯡ ꯅꯨꯡꯉꯥꯏꯅꯗꯕ ꯄꯨꯛꯅꯤꯡ ꯈꯔ ꯊꯥꯔꯨꯝ ꯂꯩꯕ ꯆꯍꯤ ꯃꯇꯥꯡꯅꯤ꯫ ꯏꯁꯥꯒꯤ ꯊꯕꯛ ꯊꯧꯔꯝꯗ ꯃꯔꯨꯞ ꯃꯄꯥꯡꯒ ꯂꯣꯏꯅꯗꯨꯅ
ꯑꯄꯨꯟꯕꯗ ꯑꯃꯥꯡ ꯑꯇꯥ ꯅꯪꯕꯁꯨ ꯄꯤꯔꯤ ꯃꯤꯔꯝꯗ ꯆꯠꯇꯨꯅ ꯀꯔꯕꯥꯔ ꯇꯧꯕꯗ ꯑꯃꯥꯡ ꯑꯇꯥ ꯅꯥꯏꯕ ꯔꯥꯁꯤꯐꯣꯜꯅ ꯄꯤꯔꯤ ꯏꯁꯥꯒꯤ ꯆꯍꯤ ꯃꯇꯥꯡꯗ ꯑꯗꯨꯃꯛ ꯂꯩꯒꯅꯤ ꯏꯊꯛ ꯊꯣꯡꯕꯒ ꯃꯤꯒ ꯂꯣꯏꯅꯖꯕ ꯑꯣꯏꯖ ꯑꯣꯏꯊꯛ ꯐꯪꯖꯕꯁꯨ ꯄꯤꯔꯤ ꯈꯪꯍꯧꯗꯅ ꯑꯁꯣꯛ ꯑꯄꯟ ꯅꯥꯏꯕꯁꯨ ꯄꯤꯔꯤ ꯏꯃꯨꯡ ꯃꯅꯨꯡ ꯋꯥꯉꯥꯡ ꯅꯨꯡꯉꯥꯏꯇꯕ ꯆꯍꯤ ꯃꯇꯥꯡꯅ ꯔꯥꯁꯤꯅꯁꯨ ꯄꯤꯔꯤ ꯑꯗꯨꯒ ꯍꯛꯆꯥꯡ ꯅꯨꯡꯉꯥꯏꯒꯟꯗꯦ ꯂꯟ ꯊꯨꯝꯗꯤ ꯑꯗꯨꯝ ꯂꯩꯒꯅꯤ ꯏꯃꯨꯡ ꯃꯅꯨꯡ ꯆꯔꯥꯡꯅꯕ ꯈꯔꯗꯤ ꯂꯩꯒꯜꯂꯤ ꯄꯥꯈꯪ ꯂꯩꯁꯥꯕꯤꯁꯤꯡꯒꯤ ꯑꯣꯏꯅꯗꯤ ꯑꯃꯅ ꯑꯃꯗ ꯊꯥꯖꯅꯗꯕ ꯈꯔ ꯂꯩꯒꯜꯂꯤ ꯃꯍꯩꯔꯣꯏꯁꯤꯡꯒꯤꯗꯤ ꯆꯍꯤꯁꯤꯒꯤ ꯑꯣꯏꯅ ꯀꯌꯥ ꯄꯥꯡꯗꯕ ꯆꯍꯤ ꯑꯣꯏꯒꯗꯧꯔꯤ ꯑꯁꯨꯝꯅ ꯃꯊꯪꯗ ꯂꯧꯈꯠꯆꯒꯦ ꯃꯀꯔ ꯔꯥꯁꯤꯐꯣꯜꯒꯤ ꯑꯣꯏꯅ ꯆꯍꯤꯁꯤꯗ ꯀꯔꯤ ꯐꯣꯜ ꯂꯩꯔꯤ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯏꯁꯥꯒꯤ ꯊꯕꯛ ꯊꯧꯔꯝꯗ ꯃꯥꯏ ꯄꯥꯛꯄ ꯃꯇꯝ ꯑꯣꯏꯒꯗꯧꯔꯤ ꯈꯪꯍꯧꯗꯅ ꯃꯔꯨꯞ ꯃꯄꯥꯡꯒꯤ ꯃꯇꯦꯡꯅ ꯑꯐꯕ ꯑꯍꯦꯟꯕ ꯄꯥꯎ ꯅꯨꯡꯉꯥꯏꯕ ꯇꯥꯕ ꯔꯥꯁꯤꯐꯜꯅ ꯏꯁꯥꯒꯤ ꯆꯍꯤ ꯃꯇꯥꯡꯗ ꯄꯤꯔꯤ ꯃꯤꯔꯝꯗ ꯄꯨꯟꯗꯨꯅ ꯑꯄꯨꯟꯕꯒꯤ ꯊꯕꯛ ꯊꯧꯔꯝ ꯀꯌꯥꯗ ꯄꯥꯡꯕꯗ ꯃꯤꯅ ꯅꯨꯡꯁꯤꯕ ꯆꯍꯤ ꯃꯇꯥꯡꯅꯤ ꯏꯁꯥꯒꯤ ꯊꯋꯥꯏꯃꯤꯆꯥꯛ ꯆꯍꯤ ꯃꯇꯥꯡꯒꯤ ꯑꯣꯏꯅ ꯑꯆꯪꯕ ꯔꯥꯁꯤꯐꯜꯅ ꯄꯤꯔꯤ ꯃꯔꯨꯞ ꯃꯄꯥꯡ ꯌꯥꯝꯒꯅꯤ ꯊꯕꯛ ꯊꯧꯔꯝ ꯑꯐꯕ ꯑꯍꯦꯟꯕ ꯄꯤꯕ ꯃꯇꯝꯅꯤ ꯃꯤꯅ ꯃꯤꯠꯌꯦꯡ ꯇꯥꯕ ꯆꯍꯤꯅꯤ ꯏꯁꯥꯒꯤ ꯊꯧꯔꯝ ꯊꯧꯗꯥꯗ ꯃꯤꯌꯥꯝꯒꯤ ꯃꯇꯦꯡ ꯐꯪꯖꯕ ꯃꯇꯝꯁꯨ ꯔꯥꯁꯤꯐꯜꯅ ꯄꯤꯔꯤ ꯂꯟ ꯊꯨꯝ ꯑꯔꯨ ꯑꯄꯥꯟ ꯑꯅꯧꯕ ꯃꯥꯟ ꯆꯥꯡ ꯐꯪꯖꯕ ꯆꯍꯤꯁꯨ ꯑꯣꯏꯒꯗꯧꯔꯤ ꯆꯠꯊꯣꯛ ꯆꯠꯁꯤꯟꯗ ꯇꯨꯡ ꯃꯥꯡ ꯌꯦꯡꯗꯨꯅ ꯆꯦꯛꯁꯤꯟꯕ ꯑꯐꯕ ꯆꯍꯤ ꯃꯇꯥꯡꯅꯤ ꯑꯗꯨꯒ ꯑꯌꯦꯠ ꯑꯄꯟꯗꯤ ꯈꯔ ꯂꯩꯒꯅꯤ ꯍꯛꯆꯥꯡ ꯅꯨꯡꯉꯥꯏꯒꯟꯗꯦ ꯆꯔꯥꯡꯅꯕ ꯂꯩꯇꯕ ꯂꯩꯒꯜꯂꯤ ꯂꯟ ꯊꯨꯝꯗꯤ ꯈꯔ ꯑꯗꯨꯃꯛ ꯄꯤꯒꯗꯧꯔꯤ ꯍꯩꯅ ꯆꯠꯄ ꯍꯩꯔꯤꯕ ꯃꯈꯩ ꯌꯥꯝꯅ ꯑꯐꯕ ꯑꯣꯏꯒꯅꯤ ꯑꯗꯨꯒ ꯄꯥꯈꯪ ꯂꯩꯁꯥꯕꯤꯁꯤꯡꯒꯤ ꯑꯣꯏꯅꯗꯤ ꯍꯤꯒꯥꯏ ꯋꯥ ꯈꯔ ꯆꯪꯒꯜꯂꯤ ꯆꯦꯛꯁꯤꯟꯕꯤꯌꯨ ꯃꯍꯩꯔꯣꯏꯁꯤꯡꯒꯤꯗꯤ ꯌꯦꯠꯄ ꯌꯥꯝꯕꯅ ꯃꯍꯩ ꯃꯁꯤꯡꯗ ꯑꯄꯟꯕ ꯈꯔ ꯄꯤꯒꯗꯧꯔꯤ ꯃꯊꯪꯗ ꯂꯧꯈꯠꯆꯒꯦ ꯀꯨꯝꯕ ꯔꯥꯁꯤꯒꯤ ꯑꯣꯏꯅ ꯆꯍꯤꯁꯤꯗ ꯄꯤꯔꯤꯕ ꯐꯣꯜꯗꯤ ꯈꯪꯍꯧꯗꯅ ꯊꯣꯛꯄ ꯊꯧꯗꯣꯛ ꯅꯥꯏꯕ ꯏꯁꯥꯒꯤ ꯃꯤꯡꯆꯠ ꯅꯥꯏꯕꯁꯨ ꯆꯍꯤ ꯃꯇꯥꯡꯅ ꯔꯥꯁꯤꯐꯜꯅ ꯄꯤꯔꯤ ꯊꯕꯛ ꯊꯅꯥ ꯇꯧꯕꯗ ꯏꯈꯪ ꯈꯪꯍꯧꯗꯅ ꯃꯤꯒꯤ ꯃꯇꯦꯡ ꯐꯪꯖꯕ ꯃꯇꯝꯅꯤ ꯔꯥꯁꯤꯐꯜꯅ ꯏꯁꯥꯗ ꯇꯧꯕ ꯊꯕꯛ ꯊꯧꯔꯝꯗ ꯃꯥꯏ ꯄꯥꯛꯄ ꯄꯤꯔꯤ ꯑꯔꯥꯞꯄ ꯃꯐꯝꯗ ꯌꯥꯏꯐꯕ ꯅꯨꯡꯉꯥꯏꯕ ꯄꯥꯎ ꯇꯥꯕ ꯆꯍꯤ ꯃꯇꯥꯡꯅ ꯔꯥꯁꯤꯐꯜꯅ ꯄꯤꯔꯤ ꯈꯪꯍꯧꯗꯅ ꯊꯧꯗꯣꯛ ꯋꯥꯊꯣꯛ ꯌꯥꯝꯕ ꯆꯍꯤ ꯃꯇꯥꯡꯅ ꯄꯤꯔꯤ ꯂꯣꯏꯅꯅ ꯏꯪꯈꯣꯜ ꯁꯝꯕꯜ ꯑꯅꯧꯕ ꯃꯥꯜ ꯆꯥꯡ ꯂꯦꯞꯄ ꯌꯥꯕ ꯆꯍꯤꯅꯤ ꯏꯈꯪ ꯈꯪꯍꯧꯗꯅ ꯃꯔꯨꯞ ꯃꯄꯥꯡꯒꯤ ꯃꯇꯦꯡꯗꯒꯤ ꯑꯐꯕ ꯄꯥꯎ ꯇꯥꯕ ꯃꯇꯝꯁꯨ ꯆꯍꯤ ꯃꯇꯥꯡꯅ ꯔꯥꯁꯤꯐꯜ ꯄꯤꯔꯤ ꯌꯦꯡꯁꯤꯟꯕ ꯌꯥꯝꯕ ꯆꯍꯤ ꯃꯇꯥꯡꯅꯤ ꯈꯔꯁꯨ ꯆꯦꯛꯁꯤꯟꯕꯤꯌꯨ ꯍꯛꯆꯥꯡꯗꯤ ꯈꯔ ꯅꯨꯡꯉꯥꯏꯒꯟꯗꯦ ꯂꯟ ꯊꯨꯝꯗꯤ ꯑꯗꯨꯝ ꯄꯤꯔꯤ ꯄꯨꯛꯅꯤꯡ ꯋꯥꯈꯜ ꯁꯥꯟꯇꯤ ꯂꯩꯒꯟꯗꯦ ꯄꯥꯈꯪ ꯂꯩꯁꯥꯕꯤꯁꯤꯡꯒꯤ ꯑꯣꯏꯅꯗꯤ ꯂꯥꯞꯅ ꯇꯤꯟꯅꯖꯕ ꯆꯍꯤ ꯃꯇꯥꯡ ꯑꯣꯏꯒꯗꯧꯔꯤ ꯃꯍꯩꯔꯣꯏꯁꯤꯡꯒꯤꯗꯤ ꯃꯃꯩꯗ ꯆꯍꯤꯒꯤ ꯂꯣꯏꯁꯤꯜꯂꯛꯄ ꯃꯇꯝꯗ ꯑꯐꯕ ꯄꯤꯔꯤ ꯍꯧꯔꯛꯄꯗꯒꯤꯀꯌꯥ ꯐꯠꯇꯦ ꯑꯁꯨꯝꯅ ꯀꯨꯝꯁꯤ ꯆꯍꯤꯁꯤꯒꯤ ꯏꯪ 2022ꯒꯤ ꯆꯍꯤꯒꯤ ꯔꯥꯁꯤꯐꯣꯜ ꯑꯁꯤꯒꯤ ꯑꯔꯣꯏꯕꯗ ꯃꯤꯟꯅ ꯔꯥꯁꯤꯐꯣꯜꯗ ꯀꯔꯤ ꯐꯣꯜ ꯂꯩꯔꯤ ꯍꯥꯏꯕꯗꯨ ꯈꯨꯗꯣꯜ ꯇꯝꯖꯒꯦ ꯃꯤꯟꯅ ꯔꯥꯁꯤꯐꯣꯜꯒꯤ ꯑꯣꯏꯅ ꯆꯍꯤꯁꯤꯗ ꯈꯪꯍꯧꯗꯅ ꯃꯔꯨꯞꯀꯤ ꯃꯇꯦꯡꯗꯒꯤ ꯑꯣꯏꯖ ꯑꯣꯏꯊꯛ ꯐꯪꯕꯁꯨ ꯆꯍꯤ ꯃꯇꯥꯡꯒꯤ ꯔꯥꯁꯤꯐꯜꯅ ꯄꯤꯔꯤ ꯊꯕꯛ ꯊꯧꯔꯝꯒꯤ ꯃꯔꯝꯗ ꯌꯥꯏꯐꯕ ꯅꯨꯡꯉꯥꯏꯕꯒꯤ ꯄꯥꯎ ꯇꯥꯕ ꯃꯇꯝ ꯄꯤꯔꯤ ꯃꯤꯔꯝꯗ ꯃꯔꯨꯞ ꯃꯄꯥꯡꯒ ꯂꯣꯏꯅꯗꯨꯅ ꯂꯂꯣꯟ ꯏꯇꯤꯛ ꯇꯧꯃꯤꯟꯅꯕ ꯃꯇꯝ ꯁꯔꯨꯛ 5 ꯊꯣꯛꯄꯒꯤ ꯑꯅꯤꯗꯤ ꯀꯥꯟꯅꯕ ꯐꯪꯒꯅꯤ ꯑꯇꯩꯗꯤ ꯑꯃꯥꯡ ꯑꯇꯥ ꯅꯥꯏꯕ ꯔꯥꯁꯤꯐꯜꯅ ꯄꯤꯔꯤ ꯀꯔꯤꯁꯨ ꯅꯠꯇꯕꯗ ꯑꯀꯥꯎꯕꯗꯒꯤ ꯑꯃꯥꯡ ꯑꯇꯥ ꯅꯥꯏꯕꯁꯨ ꯂꯩꯒꯅꯤ ꯂꯟ ꯊꯨꯝ ꯑꯔꯨ ꯑꯄꯥꯟ ꯏꯪꯈꯣꯜ ꯁꯝꯕꯜ ꯃꯥꯜꯆꯥꯡꯗ ꯇꯥꯏꯅꯕ ꯔꯥꯁꯤꯐꯜꯅꯁꯨ ꯄꯤꯔꯤ ꯃꯍꯧꯁꯥꯗꯒꯤ ꯈꯔ ꯍꯦꯟꯅ ꯀꯥꯟꯅꯖꯕ ꯆꯍꯤꯗꯤ ꯑꯗꯨꯝ ꯑꯣꯏꯒꯅꯤ ꯑꯗꯨꯒ ꯅꯨꯡꯁꯤꯠ ꯁꯦꯡꯗꯕ ꯂꯩꯒꯜꯂꯤ ꯂꯟ ꯊꯨꯝ ꯍꯦꯟꯒꯠꯆꯕ ꯂꯩꯒꯅꯤ ꯄꯥꯈꯪ ꯂꯩꯁꯥꯕꯤꯁꯤꯡꯒꯤ ꯑꯣꯏꯅꯗꯤ ꯄꯨꯛꯅꯤꯡ ꯋꯥꯈꯜ ꯇꯤꯟꯅꯖꯩ ꯃꯍꯩꯔꯣꯏꯁꯤꯡꯒꯤꯗꯤ ꯑꯐꯕ ꯉꯥꯛꯇ ꯑꯣꯏꯒꯗꯧꯔꯤ ꯑꯁꯨꯝꯅ ꯀꯨꯝꯁꯤ ꯆꯍꯤꯁꯤꯒꯤ ꯑꯣꯏꯅ ꯁꯦꯝꯖꯔꯤꯕ ꯔꯥꯁꯤꯐꯣꯜ ꯑꯁꯤꯗ ꯏꯁꯥꯗ ꯀꯌꯥꯃꯨꯛ ꯆꯥꯟꯅꯕꯒꯦ ꯑꯃꯁꯨꯡ ꯆꯥꯟꯅꯗꯕꯒꯦ ꯍꯥꯏꯕꯗꯨꯗꯤ ꯆꯍꯤꯁꯤ ꯍꯦꯛ ꯍꯧꯔꯛꯄꯒ ꯈꯪꯒꯗꯕ ꯅꯠꯇꯕꯅꯤꯅ
matamgi matung ina ngasai koina mamang da panjaki ba sahi matangi rasi matangi hajabado aikoina chayul gi rasi fall lakpa matam da su matang sigi chana jaba dum lakadabna maram oraga mayamna isa gi rasi fall da kari leri habado khaminara kanda section ba yaba section loba haiba sidagi hena kana ba leitre haiba wafum ji thamjaraga ngasigi damuktadi tamjariba sahi sigi oiba Rashifal si matang soida tension janabagi tanjadu yorokle tongan ba topic kya ama sahi sigi oine khoina khangba yaba khangmina ba yaba kya su adumak semjarake ngasigi damak loiba fawu tabi ba madi miyeng tabi bagi damak punamak pungam khaileden thagasari aina haijabada wahai wata da soi ki bilang ki yoro su tabi riba singkhwai khodimakna ngakpigani haibu wafam ji thamjaraga amuka so na puno ko thagasari kanglai pakna yai fare